Chief Minister Khemchand bu thagatpli. Lainingthau Sanamahi Temple Board ki President ki thau punabagi damakta wasak laukraba Chief Minister Yumnam Khemchand amasung board asigi member pumnamak bu amai piba apun luf apal kanglei paki maikaidigi ngamkhei leitana thagatpa phongdoklakli hari. Luf asina thadrokpa charol amana haribana Lainingthau Sanamahi Temple Board ki President oina wasak lobagi thauramda Sanamahi Laining bu awangba thakda pukatpa ngamlaba amadi nat amadi Laining laishol bu ngakna chatlaba khaktada chakhatpa khunai ama oiba ngamgani haina Himalay Miral Sidabi amasung tengbanba mapu Lainingthau Sanamahi gi mafamda thambiramba warol adu matam chuppada lengdana lehoragadaba laiwa puya amani haina lobuga loinina hanna thagatli board asigi amasung leiba ki luchingba ama oina iramdam asigi thauram thauda kaya paikhatuna ingtapa yaifanungaiba saukhatpa iramdam ama oina ba honabada Himalay Miral Sidabi amasung macha ibungo Lainingthau Sanamahi anina matam pumnamakta thauzal lan gubiu haina luf asigi maikirigi thamoi sengna thoni zari board asigi makhada leiba yelho inat lining asigi oina chatna lamdang sing pumnamak malengi thakta pukhatuna lamdam sigi top na leizari ba apikpa leibak asigi inaki langai sing pumnamak mapung fana saukhat handuna malemda singthaba iramdam ama ohillakani haibigi achepa thazaba thambi haraduna inat kamari leinaba tongan ba loisang singsu thambiyu hari